kapam te la lo hangrona jang hoi na ti thai mi tong the mari subada ikai khumnaraba khun asigi luplak ki thau pubiriba ming oina panjarabada pau mera chau kamson mahak na su phampham langda lengkhat pinanaba haina khangan jabani jelona dais ko wongdong lo phangti thai mi tong the okay ngakpi gani mamangi ekhoigi designation do khra soina ba laikre ekhoigi guest of honor oina ngasigi phampham langda lengsin biraiba pau kai thau chung maring mai ma si chief manager IOC Imphal ni aduna mahapusu thagat jabani mathang tabada ekhoigi khun asigi thaubai asigi mantri oibiri haiba tare aduna ming oina panjarbada pau pohom longkam son mahak nasu ngasigi dais asida lengsin binana bahaina khangan jabani pohom num kang son mathang tabada ngasigi phampham lang sida guest of honor oina lengsing binana bahaina ekhoina siliba mapham sida sumaina kaukhat jabani madudi BCC Simre convener core committee mahak posu nungsibiduna ngasigi pham asi lobby nana bahaina ningsing jabani thank you ngasigi adugumba ikai khumnabagi phampham lang adu mayamna lobby khrabanina hojiki program si makha sathanana bahaina honasi madudi ngasigi program ge matung ina welcome address riulau metwang lat hai asung phau mai ka khawre megai ming king sam no pani me khang tai ka gan tai ti lo mi tong the tong ku the Good evening everybody yamna thagasare ishor bungo mahana koi khuding makpu yai phamangon pibiduna haksang phaba amasung yai faraba pungpham asi tek takaidana arapa amasung anakpadigi lengbir khraba mi pung khuding makpu ishorna loina bibagidamok amasung matam phaba amasung Manipur ki irang maraksida akoina nongpok nongsup khawang leiriba mi pung khudimangna sumaina tawdana ngasigi singliam laba sahi sama suraba Zerenglong Union Assam Manipur Nagaland ki sahi sama subagi celebration sida lengbir khraba mi pung khudimok pusam thagale aduga aina mingwena panjidragasu horse beni osiki ikai khonajariba sangaibro khungi khunbu mahakpuso hainingai leitana thagale amasung welcome tawe mahangna magi lusing puren makhada Zerenglong Union na sumana sumba thabak thawram ama pangthokpada yam sauna thogai lobiba amasung thong hangbibagidama ma amasung magi koli khudingmak village authority amasung thawai gi ahlaman singbu ikai khumnajabu uchari amasung thagatchari aduga welcome tawjari ani subada sangaibro khungarsigi ikai khumnajariba khulak aina ming wena panjadragasu makpuso hainingai leitana thagatchari amasung welcome tawjari aduga ahum subada kulasigi sangaibro kulasigi mantri oira phampu biriba ikai khumnajariba akoigi ahal imo mahakpusu welcome tawjari amasung ikai khumnajabu usari aduga Zerenglong Union Assam Manipur Nagaland ki ikai khumnajariba president ma ki minglen diai panjarage azang rong mai mahaki lusing puren makhada ngasi sahi sama subagi thawram masi magi guideline da pangthuk saba phangjabani aduna akoi present busu welcome tawjari amasu ikai khumnajabu usari loina na
ngasi dais da lengkhat piriba akoi ki core committee ki 24 naga tribe ki core committee ki convener oibiriba BCC tangkhul aduga magi phamse yami haumi haba adugi asoba sangsana adugi ma general secretary su oibibani akoi sarbasu ikai khunu sabu uchari loina na magi lengbirpa maga loina na lakpiriba mipum khudimak aina maming oina loina ba panjidragasu ikai khunu jariba mioi khudimak pu yamna thagatpa phongdok sari loina na khulesta lairiba program asi hek hobadagina ngasi phauda tumba maset chaba maset awa ana thibidana function asibu masak phajana bagidamakta yamna wabi khraba adugumba ima event sing women society sing aduga youth sing khulsigi club ki member khudingmak loina na member khudingmak sangai bro khulsida libiri ba mipum khudingmak ima event halman lai guru khudingmak po Zerenglong union gi mahut sinjaraga ko nonjari amasung ikai khumna jaba usari loina na welcome tawjari nakhoi gi thaujan dagi ngasi gi phajagraba singlem graba thoram basi pangthok jaba phangjabani adra nakhoi gi tawbiman akhoi khangbu usari hebo phamasi su thamjage loina na akhoi gi makuilong di gi village authority amasung akhoi gi Zerenglong union gi akhoi makuilong di gi chairman gi makhada lakpiriba amasung member khudingmak pusu matam sana lengbirpugi damakta makuilong di gi sinau khudingmak pusu yamna thagachari amasung welcome tawjari nakoi gi maman tangraba matam asi khaidok piduna ngasi gi pangsal ase mapung phan bibugi damak yam thagachari loina na tamai gi Zerenglong union gi akhoi gi chairman gi zone chairman ki leadership makhada ki lakpiriba dance troupe amasung tamai gi lengbiriba imai ben sing amasung maruma pang sing ikai khuna jariba halaman khudingmak pusu Zerenglong union gi mahut sinjaraga yamna ikai khuna jaba uchari loina na arapadagi amasung anakpadagi lakpiriba church ki leader lusing puren sing amasung thaubai gi lusing puren sing aduga ahalaman lai guru khudingmak pusu ikai khuna jaba usari amasung welcome tawjari aduga ngasi media gi amasung ngasi gi function asida compare oibigadaba nungsi jaraba ikai khuna jariba akoi gi function khudingmakta akoi gi mai oibiriba isan sing maruma pang sing mipung khudingmak pusu yamna thagachari aduga loina na press ki media isnau sing khudingmak pusu function asi manipur ki kasin kaya ayambada yohon birakani amasung yohon birana bagidamak dasu nakoi pusu ikai khumna jabu uchabaga loina na welcome tawjari ngasi aina welcome tawbasida sithana daba yaw biragasu waru biroi aduga dais lengsin biriba mipum khudingmak pusamu hanna ikai khumna jabu uchabaga loina na ngasi hol sida hek hobadigi loi phauda phajana masuta na mongta na hone biriba isinau sing khudingmak pusu welcome tawjari amasung thagachaba phongdok jari aduna masigi program asi ngasi haudok pani aduga maru oiba mapung oiba thoramdi hayeng oigani maram aduna lakpi graba amasung ngasi lakpi daba mipung khudingmak nasu baton yobi graba mipung khudingmak nasu hayeng su soidana lengbirok laga hayeng gi 2025 ki February ki date 28 yai pharaba hayeng gi pungpham asisu mipung khudingmak na saruk yabiu haijabaga loina na aigi welcome address di matang soida loisinjare thank you all asi ahan babakta da ishor bur ahan bada thagat sabaga loina na asi
असे अहम वेलकम फंक्शन असे अखोगे काय को नोदमटिक चारबा यूनाइट की प्रेसिडेंट अमदी यूनाइट की कोलिक मयाम असम समजिलबदा कोई खोलगी फमनाइबा मयाम अमदी मांग फबिरिबा डिस्ट्रिक्ट खुदिमक्ति लीडर मयाम हाइबदी असम मणिपुर नागालैंड की मियोय मयाम जो यावरमगनी मोय पनो मक्पो अहन ममक्तदा इकाय को नव उचरी अदुना इकोगी हुजिक kasi sahi sama surakpa asigumba centenary gi thoram ase ko sagai bro sida pangthok piyo pangthok chage hadra union na ahan mamakta khulna la aga haibiki adubo ikoina ahan mamakta haigi boida haibadi ikoi khulsen matik cha da badina haibadi ikoi di laira ba khuloi badina mayam sigi सेवा तौना मतिक चारोय हाइरोय अमदि मदुगी फंक्शन पाथोकपदा एकोय करिसो एकोय ngमगदब मानदे अदुना एकोय कोई खुलगी डेवलपमेंट कमिटी हाइदन अमन लई अदुगा वुमेन सोसाइटी अमदि क्लब मोइसिगा तुंगचिन नरगा एकोय कोनना मसे पाव फाउनरगा फंक्शन लसे तौब तौदबगी से मतम खितंग ngaibio haina khoi haijabada union ki baigai de adudi ekoi yare ade laure da ne ade phagi tawlaraga adum ekoi kaina de aduda ekoi matam si lawi numit hapta muk oir ba yai matam si laure aduda ekoi su khulda koi hal sing sina su ekoi na da hitta khulsida से तौदबे यादे तौब तारे पगा हाइबसु यादबगुम अम लैबनिना एखोइगसु मखोइ हुजिग हारिब मयामदुगा वुमेन सोसाइटी से क्लब अमदि डेवलपमेंट कमिटी हारिब मोय कमिटी मयामसिगा एखोइ चुपछिनरगा मसे एखोइदा हाइररे मसे एखोइ पांगथोक पदि फबरा हाइना खल्ले हल सिंगी बाइगाइदगे एखोइना फोंदो एमोइदा अदु मोइनासु अदुम कुइ कोई खन्ना बजिदा मोइसु अदुम कोथंगददि मसे अहल सिंगना हाइ तारे अहल सिंगना हारि बसेनसु फब तारे मसे कोई ngamba ngamdaba कोई लाइबक येंगसे याइ मोइसु याबिरे अदुदगिदि अबो इकोइ अहल सिंगसिसु हराउरे हाबदि इकोइनदि थोगा थबक तो तौब ngamdabadina मोइना तौगदब थबक मयामदिना इकोइनसु मदुदा होय हाइले हिता हाइबदिसु ngamdabadina अदुमाइना इकोइसे 한진제 권장들이 하라오래. 그 ngasi기 토론마시다 거기나 우직 방도이 거기다 얌 타겟비리 그 ngасai 거기 세크레터리 아마나 하이비리도 그 부디 콜린다 얌나 거리거리 타우리비 얌나 타겟 코가다 타우에 거기다 마도 감본데 그 마얌기 딩 동호이 가슈 우직 tumba사바 마팜 거기다 가슈 마틱사바 마팜 냈대 कोई सुम कोई जात की दे तौदबिया दे हाइबगे खरा सुम तौबगे वानी अदुना मयाम गे दे निंग म थुंगदी हाइबजे कोई थाज बवाले अदुना मदुगु मलैरगसु मयामना खुनसेना लाइर बदने हाइबगे वाखन थम्बिरगा मदु नुंचिबिउ जानबिउ कोकबिउ हाइबसे अदुगा सिगुबा थौरमसिदा कोई खुनदी कइसु हाइबे यावबसु नत्ते कोई खुनली समजमजबा लाइरबा खुनली मयामना चाबा चादबगी अदुना अमा थम्बिरगा मयामना खरा कोई खरा तौबिरिबसुदा पेनबिबा ओइबियो हाइदा हाजरगा सेवा हाइ खरासे थम्जरगा मयामनि असम ai बिदाय लौजगे तगतसरि pa mai chingku song khunbu changai pro village rina satsuina salomita paina thoinku the kama mathang khau ani wairina invite away ke CP Paul stage ko galala putha ai to mathang to tai ready subam kang guest of honor goi tai mathang sna kan jida panei lat sarau kang ai re sai solo no mai lu pau gerem dang lu kimbut ra lu solo khang the
pam na hingle kau leng lu phai pam mai tai i hai cam khang la za ni ai cầu lên lu đây na alung hồng không cụ thể Paul pa hai aliu kating paupe ken go chlui ga thuba ga pajan katat mai khang kha lei pa ne thu khai mi blui sai aliu zeleng rom go legend gariam mang new masiang baluye chlui new din ne aliu arong jiu kha thu jiu longbam khe thibo luye dinlan jiu singna piu cp Paul thiu khai kimi bo lui sinal youtube pi maning tau khalan bajeng manan tu thon ki wei ti basi den tau khalan boy hojik makha chathaba oina introduction gi matam adu lausi masigi introduction gi matam si lauba loire haragadi guest of honor oina phampham dang da engsin biriba mayam gi mafam dagi wahe amani asigi congregation asira thambina na basu haina khangan jabani mangjaunana aduna hojikti ekhoigi general secretary ming oina panjarabda pau panti jai mahangna lengbireba delegates leaders officials singsibu introduce tawbigi matam adu lobina na bahaina matam pijabani thank you. Good evening. At the very outset, I would like to thank to our Creator for giving us such a marvelous opportunity for us to gather in this auspicious function from different community, from different district, and also I would like to thank to our respected President for grace this program, and also I would like to thank to our village authority for giving us such a good opportunity to organize the 100-year existence of Jalengrong Union. Ngasigi asigulba program asida tinbiriba mayam asi tungan bada lakpa maramna aikhoi English ta nganagadi aikhoi lengbiraiba nungsijaraba aikhoi halaman sing ate aikhoi phauroi da maramna mayam gi khangnanaba common language aikhoi manipuri da aihak ngangjage aduna aikhoi
अतोप मणिपुरी तादबा करिगुंबा यावरंबा तारगदी ngakpigini haina ahanbada thamjage organizing committee ki taraptagi ngasi lengbiraiba nungsijaraba aikhoi gi delegate sing mayambu introduce tobam gi matam amuktang aikhoi tena lojage ahanbada delegate sing tawdige mangoina na dais ta lengbiraiba nga saisu lauthok chakre adumakpu hanna muktang ga hanna haijage ngasigi inaugural function asida chief guest oina phamban malangda lengsing biriba ming oina panjarabada p singkusong kun nasigi kumbu kun nasigi apaphatta khudingma yengsileba adugumba ahal amani ani subada sangai bro kawi khul asigi lublak oina pubiriba ming oina panjarabada apau batkana ding tholo khom apau asina kumbuni nukela ko adi subada lublak mera chau ke mera chau kamson mera chau akhoi gi khunasigi lublak ahum subada khunasigi mantri apau pau humlung kamson matam kuina akoi phd da su thabak torambane ukhru gi maramda loina khangaba adugumba hal namani aduna mahak asi akoi gi social gi laikai sigi yamna matam kuina thabak toramba adugumba hal namani hoji akoi mantri hoji lepkhat pi khibadu akoi gi youth ki angang weringe hauraga hojik phawbada mahakna aikhoi naharon singi youth club ta kwaidigi the longest serving person haibatare mahakni aduga aikhoi mathangda kai khumnarba aikhoi gi chief manager Indian Oil Corporation gi uncle gaithauchung maringmai mahak asisu akhoi gi yamna inspire oiba adugumba akhoi gi ahlamani laikai sigi hekta darka laibada hekta baku thindorok ba ahlamani mahaksu adum darka laibada bangon haiba kanda es tawrage haiba go adugumba yamna puning chawba adugumba ahlamani mathangda akhoi gi oza BCC Simre General Secretary Hawmi Federation kedok hendok na mahak aikhoi naga community gi core committee haina male adugi convener suni hoji aikhoi manipur gi tangdu leita daba yamna manipur se irang na thallaba adugumba state oiba mara asida karamaina ing tapthaba puraksige haina manungda yam initiate toriba role loriba dugumba ozani oza BCC aigi president ikai khumnarba kon bada hairagena lotuna thambani aigi president Ajang Rongmai president of Jalengrong Union Assam Manipur Nagaland yamna dynamic oiba leaders samani for the last many years mahak aikhoi naga society gi damak involved toraga even see da atei da platform da toraga lakpa dugumba aikhoi gi present ni aduna thank you on top of that aikhoi gi delegate sing marak de gi aikhoi John chairman Tamenglong John gi chairman Jalengrong Union uncle SPA tui ang to leket pir tu pi do haibiu maningom da phajab do utpiu yamna mathona leiba dugumba aikhoi gi chairman amani adudigi aikhoi uncle Daimai vice president mahak bafam amada leiraba male maksu lakpani adudigi aikhoi Tamai John gi kawi Dilingbo Tamai John gi chairman mahak na lead tawduna aikhoi Tamai gi delegates
यामना फजना महागना पुबिरकपा दुगुम्बा यामना लीडर्स अमनी महागी एग्जीक्यूटिव सी याम यावरी अदुबु अखोई से खरा सुलाब खरे अदुना नोंगान बगाना फजना उरगा इंट्रोड्यूस तौनरसे महागी एग्जीक्यूटिव सिंग अदुगा अखोई तमई जॉन दिगे लाकपा डेलीगेट सिंग दो अमुक्तंग लेखत पिदुना खुपा अमता कुबियो all the delegates from the Tamai. Thank you. Aikoigi member, please. Amutang lekat PC Central Executive Member. All the Central Executive Member. Okay, thank you. Adugi aikoi Kabui Mother Association. All the Kabui Mother Association team. Kabui Mother Association. Okay, thank you. Okay. Aduga hozi ikai kumnarwa ngasi aikoigi irak asida tinbiriba program asi lamjing bigidaba aikoigi comparing makoi busi yamna thagachari ahan badai introduce tawjage brother Tony ka mai muta lekhat pio kut hai bio mutang. Okay. Maha asi yamna akhoi Zelengrong Union, Zelengrong Football Association, Zelengrong Youth Front ate da yamna kuina toraba yamna experience layaba dugumba ahanamani adugi mathangda toncha lagba pamai he is a research scholar in Manipur University mahakasu akhoi compare in ngasi akoina kobiba duda lakpiba toncha lagbau mak pusu thaga chabini aduga lungan pauka mai okay maha asi akoi local ki hero mani is very young and dynamic yamna mahasi uzik master loiduna maksi pakha goine leiribini ma masakhang bio lungan pauka mai adudigi Paikung Pamay. Okay, Miss Paikung Pamay from Kundi. Thank you. Maksu akui ngasigi program masida handaki chahi chama suba program masida makpu haibiru da maksu harau na lakpiba matam logini haina mak willingly akui bu accept adugi damak thagat chabini aduga Albinari mai Miss Albinari mai. Okay, Albinari mai. Thank you. Adudigina ate sing asi mathang oina adumna lakani. Akhoi gi rakta amasu leiri. Gekulung Pamai. Thank you. Makhoi mayam asina program asi masak phaja hanba phajak thihanba mayam asi mukoi khut leire. Makhoi busu introduce tawjabani ate yamna sungasi lengak tuna lei makui long didigi su lengak tuna lei mayam adu haing nongan baka na phajana amuku tawrasi mammasida nokai masakto mayam na yingning ba du yengbazu phangaroi khara mam khramdina ko aduna thank you mayam bu thagachari. Great evening. Ahan bada ikai khumnajari ba akhoi gi ngasi gi function gi chief guest amadi dais ta lengbi riba ahalman and ladies and gentlemen, aduna I on behalf of Sangai Brau Kabui Khul would like to extend our heartiest welcome to all the delegates who have come here to participate our 100 years of the Zelengrong celebration. Aduna yamna hainingai leite so ngasi digi hauraga akhoi let us enjoy and make it a very memorable event oina mayam haing mapung phana masi akhoina yamna enjoy tawraga celebrate tawsi haibuga loina na amukaso hanna mayam bo welcome tawjeri. Thank you all. Ahan ba maktada malem pithribi de leiriba jiba khutingma akhoi punamak pu chembiba ipa ishor haipora gangbu kurumjari ani chubada lamdam achibu koliba karigumba thoram khudingmakta akhoina kaudana magi thaujan gi makhada pangthoiba kaipi bambu chu
खुरुमजरी ngasi Jerlong laga emnian gi chama suba adugumba apex body Manipur da kwai gi sauba habi hai habidi ngasi phawa akoina taba da ubada khangbada sahi chama subugi celebration che tawkiba laiti hana ai khali leramba yai aina tadaba udaba oiramba yai adubo siguma akoigi Jerlong jati sigi oina body ama lingkhak khibagi sahi chama suba adungba program adungba numit achida pangthok kadoriba function asigi damakta ngasi welcome function oina function achida mayai tangbanda lengkhat piriba daista mayam pambiriba aina amamam ta oina ming panjidar ka chu daista pamiba allaman bo amda aina kong no na khurumjari aduga ngasi achigumba function ase yaudaba yaroi yaugani haina atopa district tagina nungsi khraba union achibu thau puriba mi singna magi zone gi oina mi puraiba akhoi gi program achibu mapung phan ba laiba mayam chubu cho ai kong nonjari aduga akhoi local haijabatare akhoi gi valley de leiriba alaman khun gi alaman zone gi laiba member delegate mayam buso aina kong non kurumjari aduga ai ngasi ai mayam mamangda leptuna haiba hitaba khangde ai wahai amri dang orina warichu thambiun haibaje aingonda prayer information piduna ai khangan gibachu leite adugi damakta ai nuaitabagi ofam leite adubo ai karigumba chu wahi amani jangde aina ningjari base phongdong ning bagi tanja ma pibagi damakta akhoi thogai suriba thoram pangthoiba group puchu ai adum ai gi tarap tagi nungai ba phongdokse ai matam sangna de lojaroi adubu ai gi pungnungda leiba wahi khara asina khara se Jumbamba yai ning lalamba yai adubo aina tarapa urapada laiba mangda phamiba lai guru mayam desu aina paudambo oina wahi amani tang ai haijan nimgani wahi adudi aikoina ui aikoina tai aikoi gi Jerlong jati ase haurapakanda yumlak lising teret ka chatret humra teret na haudokhi adudagi aikoi चौदा नदा अखोई थोरक पनी हाइबचे अखोई मतम अदुगी मियोई सिंगना हायरम बमक आई बमक आईगी खुतल लजेदरगसु लायोय घरबा अहल मयामना हाइबिर वा मतुंगिना आई चुंगसी हाइजबनी अदुगी प्रमाण लैतबसु नते अखोई से सेनापति की डिस्ट्रिक्ट के अखोई चहुम हौरपनी है ना है अदुदगी मतंग सुमाय होंगदरपदा हौजी मकोई लुंदी है रिसे सिदगी अखोई काइनरपनी फॉर फर्दर हाइबे तारे अदुना काइनरपनी हाइबा वही अमचो अखोई की वखंदा हाइबा आईगी इसामक्त की वखंदा जो मजो लेजै अदुना वफम अचिका मरी लेनना हाइबदा मधुदगिना पुलप्ति अखोई लेबी यादमनिना मफम ममददा लेबी यादमनिना चाबा थकपा हाइबगी मियोइबा अमगी पुंसीगी चाबा थकपा जे दरकार ओरपा मरम ओइना पुलप
ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯒꯗꯕꯒꯤ ꯂꯩꯐꯝꯒꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏ ꯈꯟꯅꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯀꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯀꯥꯏꯅꯈꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ matangda han chakibaduna lehoriba aigi inaunipa aigi ishenupa aigi ibai aigi ima aigi ipan gahaina lehoriba ju moichu lakani haina han chakiba aduna lambida lamkhangda mairen tharamba sampra tharamba komla tharamba mayam sing adumaina tharamaga aine chadraga su thadna chakiduna kona lakpa kanda pambiduna mapung marai pharaga madugi mahai akon ba lakpa magi machin manau macha machu singna charga mathang lai haiba wa chu aikhoi halam singna hairame adu da natana aikhoi se aikhoi hojik sangai prau haiba khun si to adungba mafam dudagi lakpo oirangani haibagi akhoi thajajaba chu lei maramdi akhoi huje akhoi gi customary gi oiba harau kumaida isei numaida akhoi huje akhoi ni jagoi sabada or achi anagi wari chaduna adungbagi wari matang da akhoi gi na hujik akhoi gi leksabi pakhang ahlaman singna saiba isai sida lengmai amadi jemai gi lon yauduna akhoi hujik tu sai machina parman oiraga machina khodam oiraga lengmai jengmai haibache akhoi mafam amata dagi haumin rakpo oirangani haibache jo hujik ai amade ai khungi oina thajadabaga loi Tajabaga loinana mayamda wafam mache ai paudam jabani aduna hauji hairiba jenlong union ache ngasi sa chahi chama chubagi program langthoiba haibadi machina haudorpa 1925 achegi mamang dagina akhoi matam adugina decade kaya gi mamang de akhoi leirak labani haibachi jo akhoi Hajay aduna madudagi hauraga ngasi haba numit sahi cha machida hauji mangda phambireba mayam ache 1925 ki Jenglong Union gi haudorpa duda yauba mi kana majuchu ler maroi haina ai khalli haibadi sahi cha machuba mi ache kaya leidabanina adubo haugriba ipa ipu chingna Lakadoriba generation kayada isa isu yamna leirakani moinresu ningsing duna sungba thawakse tawrak sunu haina hojik hairiba matamdugi ipa ipu sina 1925 ta khwaidigi chawraba manipur manungda haige haibada haimanba thoi adugumba apex body ama linkhallamba haibse akhoi gi damakta di ipa ipu bu akhoina makhong paiduna makhut paiduna khurumba ngamdaragasu ngasi gi thoram machina 100 year centenary achina akhoi mayamna hojik leiriba akhoi jemai lengmai rongmai district khuding dig laiba mayam achina laiwai kharba ipai pubu akhoi makhoi gi maming da southern delhi katpani haibada akhoi haiman batoi akhoi aduna khanju khanpham toi ipai pusina tawramba thabakto macha machu oiba akoina ngasi amu sangai brau haiba khul ase pik kharba kun lair ba kun asida akoi jati khudingma akoi jenglong mina punduna laktuna sumale leiri bese ngasi phamin naduna chamin naduna nungai bwari samin naduna 100 year ke program pangthoi bese haugriba laiwe garba ipai pusingi thaujani haibese ai thamjanimgani aduga ai loishin bo hoda jage ai wahai amani tang haibane dubo ai hiring kanda aten ba matang ga so ai haijage ngasi digi mamang sida 1960 digi na 70 phawbagi manungda aingonda wakhan yamna nungai jaba wahai amasu wafam amasu lei madu mayamda phongdong na bagi tanja phangmagi
दमक्तसु अखोई बुचेंबीरबा इपाई शोरबो खुल लोनरगा खुरुमजरी मरमदी 1960 लोरमदाइदगी 70 80 की मवांग सिदा मयाम हेना खंबी जेरलोंग यूनियन की अखोई केनोदसु नखोई की रिकॉर्ड तसु लेरंगनी खुनी सिदा लेरंबा इपा छपा मिंगोइना पनबदा के कखुतोन असे जेरलोंग यूनियन की सेक्रेटरी मतम कुइन पूर्व बमतुंगदा अमुक प्रेसिडेंट ओइना पुरंबनी आई मयाम मागी ममांगदा मागी तुंगदा पुखिबदुदि आई थोइदोना आई अदुगिदि थिजिलुबा लेत्रे हाइदि हेना खंगबा लेतबनिना इपागी मरमदा खरा इपाना तौरंबा अदुगी थबक मतुंगिना मतम अदुदा अखोई मणिपुर से अखोई इरोमदोम हिंदुना मीगी मखा पोलोई हैबा अखोई मरक्ता किसु ग्रुप खरा थोरक्तुना लेबा मतमनी याम अकनबा मतमनी मतमदिदा हौजिक इपा के कखुतो ना मयोंग ना दुना थापा खुन यामना रिमोट ओइबा खुन दुदगी मीसिंगे अवा अनादो मान खंबी दुना सत्तुना मयाम की फनबा वेलफेयर अमदि डेवलपमेंट की दमकता मान सत्तुना अदुगा अखोइना खंगपदा मागी मनाक्ता लाक्तुना अतोपा अथापा खुंदगी लाक्तुना प्रॉब्लम मयाम मान सॉल्व तौखिबा अदो अखोइ खंगहोई मतम अदुदा मान वाखिबा मान चलनी है ना मयाम यूनियन की मी मखाई चलनी ने फियोम चखिब कांदा था अमरोम से युम हलक्तबने लापकान अमा मु हलपकांदा अखोई मयाम हराव बदौना सामने बदा खुनगी कुमई लापकी हराव बदौना अखोई मयाम दा नुंगाई बफाव खिबदो आई ngasi makso adum mayam da hariba wahi achimang paudam jabada aingonda nungai ba paujabane aduna mahangna hingba matamda mana tauge na tauramba tauge na khanba thabak yamna lerami adubu magi koling mayam singi ayaba matungina ma thabak kharajo dum pangthoki besule matamadu da khungi nupi angang lobagi matam lam munnabagi matam adung ba mayam jingi kese matam madu da yamna laki ai ju tahawi ai isamak yaudra su yamna angang oina naha oina mana du dangang saktuna mayam gi kaino do ithining mayam do solution puraktuna mana toba magi sakti ado ai khoi khangawbanina adu ngasi ipasina adung bathaba jati gi manipur gi akhoi marwaina akhoi ipa isa hariba akhoi jelong community gi damakta mana khanna tawrakhiba mayam sing aduna maram oiduna akhoi sembi ba isorna ngasi ase masa leitaraga chu magi makhunda sungba union gi sahi chama chuba program ma che pangthok sunu haina isorna sembi badona amadi aine chu khalimba do isorna jo sembi bani haina aine chu khalli ai haiman bani haina mayamna khanbi rachu ai mayam da kong non khurumjari isor gi adungba mana tawkhiba thabang mayam aduna isorna ya khibaduna maram oiduna ngasi union achigi thopuriba mayam akhoi jati asibu kari de soi gini ngam khini kari da awada pa legini ana huji present situation da puri ba union ge member sing da cho ai harau ba mdi nungai ba ga loina na shung ba thabak achi tungda sidagi hena jati gi damakta afaba thabak tawbirapo oisunu haina union gi group sing da cho ai ishor mafam da thonir ga khurumja bagi wahi aje ai phongdok chaning bani
ngasi aroi bada aina haje nimudi aikoi athap athapata laiba atop top district laiba atuga akoi Imphal Valley de leiriba punamak hayeng pungadaba singbo program achida mayamna chu khangnaba unaba chanaba paupiba yaba mida 100 years ki adungba ipa ipugi thauram liglam ado aikoi tungin jabani ipa ipugi khonglam do aikoi na chatpa tabani haibagi da mayam da akoi nupi angang ahal laman khaktana masigi program se aikoi thawai yauna chori mafam da thawni baga loilena mai pangna program achi pangthok si haibagi wahai achima hajar gai matang soida lusin jage. Good evening. Unexpectedly, I am standing here. Organizing committee, Thakachari, Daista Lepanbage. My first respect goes to Apau Khunpu, Sangai Progi, Ahan Singh, Mingdi Chimpap, Pubangamdre, Aina Mingkamba, Oza Azang Gonmai, Karigira Hargama in the PC, Aiki Kundane, Aduna Mingsi Aina Kautavane. And ladies and gentlemen, the delegates from different states, different districts, Tangholsi Maitiron Kia Angamba Haitavnina, Ashwaba Yasu Nohenangapio. It's a privilege to stand before you. Backdrop the 100 years, I know celebrate over functions the lepashi, the first time, maybe the last. Noe Zelerong Union, you are blessed people. Tangkulong Hero 100 years celebrate Tautri. Any Naga tribe 100 years Yawa celebration I Tenadri. Tangkul, it is confined in Ukhrul district only. Mao, Senapati, Maram, Senapati, Pombay, Senapati, Moyon, Monsang, Chandel, Maring, Tenopal. But when it comes to Zelerong, 3 states, Manipur, Nagaland, Assam. So I'm saying you are blessed people. Ahoiki Zelerong si one of the biggest tribe covering maximum areas. Ahoina 1934 ki report Yingbakanda, South West Churchanpur, really Naga country haina thing ne. Naga du kanasunate Zelerong ne, Rongmei ne. Aizawl city, adu sidasu kabui kara lerami, adu assimilate the way haiba pausu kara phange subject to correction. Ngasi sidala aisi akhoi ki core committee ki co-convener Sir Achung Phaumai mana akhoi ki core committee ki co-convener ni Kabijai General Secretary aduga my old friend Paushilong makoina function the lao 27 opening aduga next 28 su lakadavne 28 ta laktardi o kongani ko haina haiba aduna hayengsi o kongningai paisa leitavne na ayuk amuk lakutare delegates from other states. Manipuri may be a foreign language to you, but I'll speak in Manipuri in the interest of the majority of the delegates. Sangai Pro Haibachi is a second village hometown for me. Ayumurup Raji and Hana Amalaye, Aunupi Low Remade, a white tiny tot school tumbling either. Sida tumbalakone noigi Gangai Sishu Sida tum yaubane. First Gangai si Ragai Longda Chatle Paushilong
mana chak kaudana first chatpnina chak tu tapta na chathokre pok than kare adu hogalo na chalga yum amada mu change chak adage engsang u puthore pausinung chak chakre kri gino akhoi custom ni cha da ba yaurena yum mari manga charga yum halak budo chatpangam davne adu kangai do sira haina sukau kau davne ai gi rajen murup ma ai hange laktre anyway I wish him the best akhoi gi hoji core committee on relief and rehabilitation haina leibasi form do ba kuidri naka mayam gi CSO valid base peripheral the labor mayam si confederation ama semaga core committee on relief and rehabilitation haina semani Jelarong people 78 villages leibnina ai si yamna kethoe I'm very proud maramdi itinina romai leina kabui leina and luckily aigi image mathang sisho romai lobni kabui lamdan haiba khundo aigi ipa do lekhidre ahoina ipa tomba pamai hoji project le moi angang sing ima su sigre that is south and my younger brother Masho Lengmei Nupi Lovni. Originally they are from Tharon, Chawang Sakaido. Aduna A Lengmei the Chalosho, Romi the Chalosho, Sarah Hello, Shivju Shiroye, Tampak the Noe Mayam Amaleri. Aina hiding bedi. Ahoy Naga Puru Hibatare. Among the Nagas, Tangkul Nupi si Yaman Migira, Natragana. Masak phajaba ira ai confusion ma lere sangai bro da lae tangkhol nu bidum lere mi kachin koya chantel chalo lere mi lamdan da chalo ai gi ima gi monau nu pi gi macha sing lere me dum aduna tangkhol leiba khundo ishor na bor pi hebne aduna no so khara lo shalo akhoi kabui so akhoi su lotion ge krap exchange tosi cultural exchange khakta nataba mi ju exchange tosi dona aina hiding bedi yam hiding dre akhoi core committee sida tribe shure general secretary na anan ni cowaring gawe pakhang ni la e masu core committee yaw ri pakhang yam yawe aduga akhoi hanuba akhoi sina khara lead tabga cha lebni last not the least akhoi core committee na wari sarga conclusion lo shala se ko haibu ganda yare haibu ganda aina wa hai ama hek sijinavne aina wa hai si loirdi kana su yet pe yadre meeting si loidre hai si yadre adu wa hai si aina lauge no khoi mayam follow to bio aduga sida lotion se karira herga kai the haina aina laurode meeting du loire kai the mayam se lobio 100-year celebration be prosperous no aina function ji loishno delegates mayam lapa the organizing committee ahan singh and the moderators young and dynamic ladies and gentlemen. You are all blessed people. Let the function smoothly through all your helps. Thank you. Aduga akhoi gi Christianity gi lakpa kanda. Ngasai tudi loi grego hoji Christianity la ase. Tangkul si first Christianity akhoi di hobni. Kuire Nagas are headhunters. Aduna tangkhulna hana Christian oirusu tangkhulna tawdoba jilengrongna ama tawgibne. You are far ahead of us. Akhoi tangkhulsu khun makok ka aga head hunting se kanna chathare British na laga khambigre. Adbu to asiko
Petikru na to have the tokre. But okay, Zilerong di kitawe. Pronunciation is subject to correction. Chuk su karaume. Go. This is miracle. Christian na koi na horshu tangkul de this declaration laitri hojiksu. No it laikre. April 1st organized ovni masi. When I was with late Sir Amu Kame, I was invited to function to the Noe Zilerong Union office function to Obnigo. I know Hangbaganda, Ojiki, Okoy head hunting, to Osiko, I not declared Dorga, the over function ni having Tankulti Todrigo, Christianity de Quen Halego, Tankul Bushu, sit over and a cra high bio. I know higher this Haurakane. Maram de Tankulga Tankulti. Karino to Obnina. Ibai Ajang Conmay High Bureau Tankuda High Derby Ichan Nupi the Haloko High Patab Negoiti. Thank you all. Ahan Makta Koi Simbiba is all. Una Simbiba is all. Paulagang Ahamada, my Pokemon Purunzari. La Piriba, Mayam. Chan inau hal laman kona magdai to lengsin bireba kona mapu so ai na han kunjai ai chi hai di khara haning ba adubu matam chi lai silat ai hai bisu hai te ama su tau te adubu ai khalak pada hojiki jeleng union si ai ta di tai 61 dai tai adu ai su sumaina tin ko chi ai teng ne ai Sahi chama surean handak Zilerong Union-gi ting sila ay ngai sibu cuma tahu ko jauh lebaran ni kan ado ay nungsi ado ahan bani aja ay ngon program si tong ni kot ni hay besusu laite kodakta ay bu he kan tahu ay su nungai tahu ni taga cari ado na ay bu Zilerong Union na ten masak ta ko kalaga ai bu wa ama ni dang ai bi ai ai Zilerong ini mu thogat cari ai si matam su le chelak re aduna ai wa ngam su kaya ite adu state union pukhala ga ai sei sam su bagi ai bu pukhala ga tak thamba si gi da makta di ai thagat char si ba tang sai su Witness bay coi ri rai liu kan bay da ngam la masa kan yêu ru cầu ri su ta na ka ta nin ka le ka khoi a kat kham la na riang thang loi ka ne hai bao ta to na quan riu bom be nắng rơi ta lâu mới chẳng không anh yêu rơi lại suy nghĩ tôi thiên tai August 1931 nắng ga rơi thật quy tình mình thấy nắng chân gai mây đã qua về hai câu chờ tốt lần bay quay rơi thuở gió gặp bay rơi ta lâu mây đã đây là na suatu maka waktu puri tuna di lau due kana ringai baina adil ku mengintai aku nak buat ni najum gagal asal kanin kale tak kuai akan kamlana riang thang loi ka ne hai câu cho tôi còn riu bằng bê tâm rui ta lâu mới chẳng không anh yêu rui lại suy nghĩ quanh tin lại August 1931 nắng ta riêng thân với tim mình ấy nắng chân gai mây ta sang trang nắng dần mây quay đuôi thuận cơn điệu nắng ta
toàn cái mấy ta mày quay đi ta cất điều hai bóng cho tôi nằm ta mày quay đi thuở đó nắng rơi ta lâu mày chắc không anh yêu rơi với tình mình hay nắng chân cái mày đã thoáng vào đi hai bóng cho gió nắng ta mây quay rơi thoáng đó nắng rơi ta lâu mày chẳng không anh yêu rơi lại suy nghĩ hai bóng cho gió nắng thoáng riu vào mê nắng rơi ta lâu mày chẳng không anh yêu rơi lại suy nghĩ 29 August 1931 nắng ta rực thẳng với tình tình hay nắng chân gai mây đã thoáng vào mình hai bóng cho tôi nắng ta mây quay đuôi thoáng đó cả mây rơi ta lâu mây đã đây là đã xoan khô aduna ahan bada aikoigi phampham langda aikoigi chief guest ki phampham langda lengsin bira gi iba aikoigi ipa hai batare singkhu song pamai khun sigi khunbu ani subada guest of honor gi damakta haina aikoina program committee na haijabada yamna harauna yabikiba amasung aikoi asi 100 year celebration ki damakta aikoi fund drive ki damakta aikoi na lottery ticket yonjabada singai pogi khunasida ahanba official hoina mahakna aikoi gi centenary gi rotary ticket lobby bani ekoi gi marumli masu gai thausung maring mai chief manager IOC mahabugsu thagat padu phongdok chari mathangda ekoi gi ipa mera chau kamai rubrak khunasigi mathangda ekoi gi ipu hai batare pohomlung kamai mantri mahak busu thagat pa adu phongdok chari akon badai koi gi core committee gi convener oiriba koi gi maru BCC busu ikon kon bada thagat badu phongdok chabani dais ta phamliba mayam sibu thagat pa hai busi ngasi gi lengbi ragi ba aikoigi zonel haibadi tamai tamenglong sinapati longba atop topa district gi lakpa aikoigi member sing zoning gi member sing amasong aikoi dance troupe lakpiriba adugi mathakta delegates hoina lakpiriba khun khundagi lakpiriba mayambu thagat wahaido mayamda phongdok chabani aduna sangai progi khun asigi khungi pai haibadi village authority amasung development committee youth clubs women society mathangda aikoigi artist ming oina panjarabada LP4 mahangna aikoigi legendary oiba kimbut haiba kaino sida hill sida ching sida mana sakhiba lamlolu mathangda gaisam kamai mana jadonangbu saithaduna sakpa isai
अदुगी मथक्ता अखोइगी ngasiगी young and dynamic ओरिबा अखोइगी कंपेयरसिंग ladies and gentlemen mayambu thagapa wahi se haijabani ikon ko nai na thagat ningba amadi program committee gi taraf tigina thagat ningba se sangai pro khungi village authority taigi member singbu yamna chauna thagatpa wahi se haijaningi maramdi thagatpa asinadi loiba naide adubu adugi sangdamnabagi adusu leite adubu thagatpa haiba asigi wahi sina aroiba oina haijabani maramdi aikoi union asina hojik centenary gi damakta arrange tawjarakpada sahi ama difade tha taret nipan asigi manung side aikoi se thabak se khara hogalapane hogalappada aikoi na attempt tawbase Manipur की गवर्नमेंट की डिग्निटरी सिंह समना है वो चीफ मिनिस्टर गुम्बा दुगा इकोई की मिनिस्टर एमएलए सिंह सिदा इकोई असी की प्रोग्राम सिदा इकोई ना इनवाइट तोरगा मोई से कहीं तौसे है ना इकोई खंजब बने अदुबो इकोई की लाइफ तसु यादरे अजुना बेंडियों दसु इकोई सुम गाना रखपम मतमदा आहान बदीदी मकुई रोंगी दा तौसे है ना खल्लम बने अदुबो अखोई फाइनेंशियल साउंडनेस ओइदबा मरमना अखोई यारबदी सी वैली सिदा मफम जगह अफबा अमदा अखोई तौरसे हैबगी वखन से लेदना अखोई डिसीजन लवी अदुबो खुन अनि अहुम से अखोई प्रपोजल तौजा तवे अदुबो यौबं नमदे अदुबो संगाई प्रोदा इकोन कोना असी लास्ट इन फाइनल होने कोई लाटपम मतम सिदा खुन असी की अहन सिंगना यामना तरामना एकोई की बेंडियू की दमकता मुखै न याबी बसे एकोई ngमखै लेदना थागत फोंदक चरी अदुगी मथक्ता संगाई पुरो की कंट्रीब्यूशन से कोई असी हाइबदा हाइमल रोय खुन असीदा बेंडियू की दमक याबीबा अदुदा नतना खुन असीगी मनुंग असीदा इकोई मोनोलिथ इकोई मेमोरियल ओइबा मोनोलिथ असे थमजगे हाइबदा मोय साइट फाव पीबी अदुगी मथता ngasi hojik thungradiba mithumlian singi damakta ngasi gi welcome program gi damakta chara amata oirosu mating pangbiyo haiba matamda khunasina harau ngasi gi chara si moina pithokse adugi damakta yam ngamkhei leitana program committee dagi thagapadu phongdok chabani aduna hayengsu board of things ngangda mayam masi nganglakani thagappa potche aduna aina hauji hairiba thagat wahai asida खरा चित्त हौब लेरबसु अदुगा आइना हेड पनबदा जोन खरासु वाली अदुना अदुगी दमक्तसु हाइबदा यौदब लेरसु नापीगनी हाइना खली अदुना आइगी वाहै खरा असिना असिगी बोर्ड ऑफ थैंक्स सिगी वाहै असि खरा हाइजरगा मतांग सीजन लोइजरगे थैंक यू ऑल Tuanku may latsa hai apo singlung kamay administration secretary Zeliangrong Union kakorina king tau samlokante kumna sai hai gwanglaw na ba may gway na newtong dignitaries nun kani delegates nun kagway na sai tuang tingzin tuang welcome function hai tuwe tawrina kumna nga lopani kumam kwan sani atwa tong tingmik law tuan tuang program hai gai na nai na ba me newtong inaugural function hai khwang ta sat makai krina ka hauda pani na ba me kumna mai gan ko tai mai gwai na gwang chui na gwang law na kadam hai la chui na la law dat ko to mai tai program committee za thangrina kumna karian mai tong the kumna ngasi lakpiri ba mayam delegates mayam mapham atopadagi arapadagi lakpiri ba mayam bu thagachari amuka aduga haying ayukta akhoi mayam punna thengnaminarsi haibado thamjage yam wana lakpa mafam arapadagi lakpa singdo ngasidi phajana rest tawraga haying ayukta akhoi harau nungaina muk thengnarase haibado thamjarage thank you
Thank